ꯏꯈꯦꯡꯗꯨꯒꯤ ꯆꯩꯊꯦꯡ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯀꯣꯛꯅꯣꯅ ꯈꯪꯍꯟꯖꯔꯤ ꯃꯗꯨꯗꯤ ꯍꯥꯟꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯕꯤꯔꯝꯕ ꯑꯣꯅꯤꯕꯂꯥ ꯃꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯅꯧꯕ ꯅꯦꯔꯦꯇꯔ ꯄꯤꯡꯀꯤꯗ ꯃꯍꯨꯠ ꯁꯤꯜꯂꯒ ꯄꯥꯍꯟꯖꯔꯦ꯫ ꯃꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯡꯅ ꯑꯅꯧꯕ ꯅꯦꯔꯦꯇꯔꯅꯤ ꯈꯟꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯃꯌꯥꯝꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯍꯟꯅꯤꯡꯕ ꯌꯥꯎꯔꯕꯁꯨ ꯀꯃꯦꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯎ꯫ ꯑꯩꯈꯣꯏ ꯑꯉꯝꯕ ꯍꯣꯠꯅꯗꯨꯅ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ, ꯁꯦꯌꯔ ꯇꯧꯗꯨꯅ ꯃꯌꯥꯝꯒꯤ ꯃꯇꯝ ꯁꯥꯡꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯍꯟꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯏꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯑꯌꯨꯛꯀꯤ ꯋꯥꯀꯤꯡ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯍꯨꯝ ꯇꯨꯔꯦꯜ ꯃꯄꯥꯜꯒꯤ ꯃꯣꯡꯐꯝꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯈꯨꯜ ꯑꯗꯨ ꯑꯀꯤ ꯑꯈꯪ ꯌꯥꯎꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯅꯔꯨꯔꯕꯅꯤ꯫ ꯊꯥꯅꯤꯜ ꯑꯃꯗꯤ ꯑꯇꯣꯞꯄ ꯈꯨꯜꯗꯨꯗꯩ ꯅꯠꯇꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯨꯜ ꯑꯗꯨ ꯇꯁꯦꯡꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯦ꯫ ꯏꯃꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯀꯗꯕ ꯀꯤꯅꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯗꯨꯅ ꯏꯃꯨꯡꯗ ꯊꯣꯡ ꯆꯦꯖꯦꯠ ꯂꯣꯟꯁꯤꯟꯗꯨꯅ ꯃꯊꯪꯒꯤ ꯑꯌꯨꯛꯀꯤ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯐꯥꯎ ꯌꯨꯝꯒꯤ ꯊꯣꯡ ꯍꯥꯡꯅꯈꯤꯗ꯭ꯔꯦ꯫ ꯃꯅꯤꯒꯤ ꯕꯕꯥ ꯃꯃꯥꯁꯨ ꯊꯥꯅꯤꯜ ꯂꯩꯈꯤꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯂꯤ꯫ ꯑꯥꯁꯥꯅ ꯃꯥꯡꯒꯣꯜꯗ ꯐꯤꯉꯧ ꯁꯦꯠꯇꯨꯅ ꯁꯩꯖꯥꯗ ꯊꯝꯂꯤꯕ ꯃꯌꯥꯝꯕ ꯊꯥꯅꯤꯜꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡ ꯌꯦꯡꯗꯨꯅ ꯃꯕꯨꯡꯕꯨ ꯀꯧꯔꯗꯨꯅ ꯑꯥꯁꯥꯗꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯥꯁꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯤꯗꯨꯅ ꯃꯅꯤꯒꯤ ꯃꯃꯥ ꯕꯕꯥ ꯂꯥꯛꯄ ꯎꯕꯗꯨꯗ ꯏꯃꯨꯡꯗꯒꯤ ꯐꯛ ꯑꯃ ꯂꯧꯊꯣꯛꯑꯒ ꯃꯥꯡꯒꯣꯜꯒꯤ ꯑꯋꯥꯡ ꯊꯪꯕ ꯑꯗꯣꯝꯂꯣꯝꯗ ꯐꯤꯗꯥ ꯊꯥꯔꯝꯃꯤ꯫ ꯑꯥꯁꯥꯒꯤ ꯃꯄꯥꯗꯨ ꯃꯥꯡꯒꯣꯜ ꯙꯥꯔꯤꯗ ꯃꯈꯨꯠ ꯌꯦꯠꯅ ꯃꯈꯣꯛ ꯄꯥꯏꯔꯒ ꯃꯈꯣꯡ ꯅꯥꯝꯃ ꯌꯥꯟꯊꯔꯒ ꯂꯩꯔꯝꯕꯗꯩ ꯃꯅꯤꯒꯤ ꯃꯃꯥ ꯕꯕꯥ ꯂꯥꯛꯄ ꯎꯕꯗ ꯂꯦꯞꯈꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯐꯤꯗꯥ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯏꯇꯥꯎ"꯫ ꯃꯅꯤꯒꯤ ꯕꯕꯥꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯁꯨ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯁꯦꯟꯅꯤ ꯃꯥꯏꯅꯤ ꯇꯥꯟꯅꯒꯗꯕꯗꯣ ꯏꯆꯥꯅꯨꯄꯥ ꯃꯅꯤꯗꯨꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯕꯗꯨꯗ ꯃꯥꯕꯨ ꯃꯇꯣꯝꯇ ꯊꯥꯗꯣꯛꯂꯝꯕꯁꯨ ꯌꯥꯗꯕꯗꯨꯗ"꯫ ꯃꯔꯛ ꯊꯠꯇꯨꯅ ꯊꯥꯅꯤꯜꯒꯤ ꯕꯕꯥꯅ, "ꯏꯇꯥꯎ, ꯑꯩ ꯈꯪꯖꯩ꯫ ꯏꯆꯥ ꯃꯅꯤꯅꯕꯨ ꯋꯥꯈꯜ ꯇꯥꯔꯝꯂꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕꯁꯦ ꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯔꯝꯒꯗꯕꯅꯤ"꯫ ꯃꯅꯤꯒꯤ ꯃꯃꯥꯅ ꯋꯥꯔꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ, "ꯏꯆꯥꯗꯣ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯐꯝꯗ ꯂꯩ ꯃꯅꯥ ꯑꯃꯐꯥꯎ ꯀꯠꯆꯕ ꯐꯪꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯉꯥ ꯃꯨꯟꯅ ꯃꯨꯟꯅ ꯆꯥꯃꯤꯟꯅꯈꯤꯕꯗꯣ ꯉꯔꯥꯡꯇ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯏ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯤꯒꯤ ꯃꯃꯥꯗꯨ ꯃꯥꯅ ꯏꯜꯂꯤꯕ ꯐꯤꯗꯨꯒꯤ ꯐꯤꯖꯤ ꯑꯃꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ꯫ ꯊꯥꯅꯤꯜꯒꯤ ꯕꯕꯥꯅ ꯃꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯒ, "ꯏꯆꯥꯗꯣ ꯀꯅꯥꯗꯁꯨ ꯀꯥꯏꯖꯗꯕꯅꯦ, ꯀꯅꯥꯒꯤꯁꯨ ꯃꯥꯡꯅꯕ ꯇꯧꯖꯗꯕꯅꯦ꯫ ꯃꯥꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯏꯐꯝꯗꯩ ꯇꯥꯏꯕꯪ ꯃꯄꯨꯅ ꯃꯨꯟꯕꯤꯈꯤꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯆꯥꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯝꯂꯕꯗꯤ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯕ ꯑꯁꯦ ꯋꯥꯖꯔꯝꯂꯣꯏꯀꯣ"꯫ ꯃꯅꯤꯒꯤ ꯕꯕꯥꯅ, "ꯏꯇꯥꯎ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯤꯡꯍꯧꯔꯤꯕ ꯏꯆꯥ ꯑꯥꯁꯥꯒꯤ ꯈꯜꯂꯒ ꯃꯍꯧꯁꯥꯒꯨꯝ ꯍꯤꯡꯈꯤꯒꯗꯕꯅꯤꯀꯣ"꯫ ꯑꯥꯁꯥ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ ꯃꯈꯨꯗ ꯃꯀꯣꯛꯇꯨ ꯂꯨꯞꯇꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯃꯅꯤꯒꯤ ꯃꯃꯥꯗꯨ ꯑꯥꯁꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯥꯁꯥꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ "ꯑꯥꯁꯥ, ꯏꯆꯥꯁꯤꯗꯤ ꯀꯔꯤꯃꯇ ꯈꯜꯂꯨꯅꯨ, ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯗꯤ ꯅꯕꯨꯡ ꯃꯅꯤꯁꯨ ꯅꯪꯅ ꯀꯟꯅ ꯍꯣꯠꯅꯖꯕꯗꯩ ꯈꯔ ꯈꯔ ꯐꯔꯛꯂꯕꯅꯤ꯫ ꯃꯥꯅꯁꯨ ꯅꯪꯕꯨ ꯁꯣꯜꯍꯧꯏ꯫ ꯃꯥꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯊꯥꯅꯤꯜ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯩꯗꯨꯅ ꯃꯥꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯕꯤꯔꯝꯕꯁꯨ ꯅꯪ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯃꯥꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯅꯕꯨꯡ ꯊꯥꯅꯤꯜ ꯂꯩꯇ꯭ꯔꯁꯨ ꯅꯕꯨꯡ ꯃꯅꯤ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯃꯇ ꯈꯜꯂꯨꯔꯅꯨ ꯏꯆꯥꯁꯤꯗꯤ"꯫ ꯑꯥꯁꯥ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯈꯠꯇꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩꯅ ꯀꯞꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯏꯕꯨꯡꯁꯦ ꯑꯩꯅ ꯍꯥꯠꯄꯅꯦ꯫ ꯃꯁꯤ ꯄꯨꯝꯕ ꯑꯩꯒꯤ ꯈꯟꯊꯕ ꯋꯥꯠꯄ ꯀꯂꯛꯃꯤꯍꯧꯔꯨꯕꯅ ꯊꯣꯛꯄꯅꯦ꯫ ꯏꯕꯨꯡꯁꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯕꯅꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯜ ꯊꯣꯛꯅ ꯃꯕꯨꯡꯕꯨ ꯀꯧꯗꯨꯅ ꯀꯞꯂꯛꯏ, "ꯗꯥ ꯊꯥꯅꯤꯜ, ꯅꯆꯟꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯗꯗꯥꯒꯤ ꯅꯐꯝꯗ ꯅꯆꯟ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ"꯫ ꯃꯆꯥꯒꯤ ꯃꯇꯧ ꯎꯕꯗ ꯑꯥꯁꯥꯒꯤ ꯕꯕꯥꯁꯨ ꯃꯃꯤꯠ ꯄꯤꯔꯥꯡꯁꯤꯡꯗꯨ ꯈꯥꯝꯕ ꯌꯥꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯅꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯃꯈꯣꯡ ꯅꯥꯝꯃ ꯏꯁꯤꯡꯗ ꯌꯥꯟꯊꯔꯒ ꯆꯣꯏꯅ ꯀꯦꯟꯊꯔꯛꯂꯕ ꯊꯔꯣꯒꯤ ꯂꯩꯅꯥꯁꯤꯡꯗꯨ ꯌꯦꯡ ꯌꯦꯡꯗꯨꯅ
ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯊꯥꯖꯒꯤ ꯃꯉꯥꯜꯗ ꯀꯔꯤꯒꯤ ꯊꯦꯛꯅ ꯈꯣꯏꯅ ꯖꯒꯣꯏ ꯁꯥꯔꯤ? ꯂꯩꯅꯝꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗꯕꯅ ꯉꯁꯤꯗꯤ ꯏꯃꯥꯏꯗ ꯆꯣꯏꯅ ꯇꯥꯔꯦꯗꯣ꯫ ꯃꯥꯂꯪꯗ ꯇꯥꯏꯅꯅꯨ, ꯈꯣꯏꯃꯨꯕꯨꯁꯨ ꯃꯔꯥꯜ ꯁꯤꯅꯨ꯫ ꯏꯃꯥꯏꯗ ꯇꯥꯔꯤꯕ ꯅꯪꯒꯤ ꯁꯛꯇꯝ ꯌꯦꯡꯂꯒ ꯅꯥꯄꯜ ꯀꯥꯔꯨꯕ ꯅꯪꯒꯤ ꯅꯔꯥꯜꯅꯤ꯫ ꯀꯔꯤꯒꯤ ꯂꯩꯅꯝ ꯂꯣꯟꯅ ꯌꯦꯡꯅꯤꯡꯂꯨꯏ? ꯉꯁꯤꯗꯤ ꯅꯥꯞꯄꯒꯤ ꯂꯩꯔꯥꯡ ꯁꯣꯏꯗ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯈꯣꯡꯌꯥꯈꯥꯗꯁꯨ ꯆꯟꯅꯗ ꯊꯦꯛꯀꯠꯂꯨꯕ ꯅꯉꯛ ꯅꯣꯟꯊꯗꯨꯅ ꯏꯃꯥꯏꯗꯩ ꯂꯣꯠꯅꯕ ꯍꯣꯠꯅꯔꯦꯗꯣ꯫ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯂꯩꯇꯨꯝ ꯑꯗꯨ ꯈꯨꯟ ꯈꯨꯟꯗꯨꯅ ꯐꯨꯒꯥꯏꯅ ꯁꯥꯠꯂꯤꯕ ꯊꯔꯣꯁꯤꯡ ꯑꯗꯨꯗ ꯊꯣꯝꯂꯝꯃꯤ꯫ ꯊꯔꯣꯒꯤ ꯐꯖꯔꯕ ꯂꯩꯅꯥ ꯑꯗꯨ ꯂꯩꯇꯨꯝꯅ ꯊꯣꯝꯗꯠꯄꯒꯤ ꯏꯃꯥꯏꯗ ꯈꯔ ꯑꯃꯅ ꯀꯦꯜꯂꯦ, ꯈꯔ ꯑꯃꯅ ꯂꯩꯈꯣꯛ ꯇꯦꯛꯇꯨꯅ ꯏꯃꯥꯏꯗ ꯇꯥꯔꯝꯃꯤ꯫ ꯃꯅꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯐꯃꯨꯡꯗꯨꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯂꯤꯟꯊꯣꯏ ꯀꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯅꯤꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯁꯦꯡꯂꯕ ꯅꯨꯡꯁꯤꯕꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯂꯤꯕ? ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕꯅꯣ? ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯤ ꯅꯪꯃꯛꯅ ꯏꯐꯝꯗ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯂꯕꯀꯣ? ꯅꯪꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯔꯝꯒꯗꯕ ꯂꯩꯔꯕꯗꯤ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯕꯗ ꯊꯥꯖꯕ ꯎꯠꯂꯝꯂꯤ? ꯑꯩꯅ ꯅꯪꯒꯤ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯉꯥꯎꯗꯨꯅ ꯂꯩꯕꯁꯤ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯌꯦꯡꯕ ꯄꯥꯝꯈꯤꯕ? ꯅꯔꯥꯜ ꯑꯃ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯔꯥꯟꯕ ꯀꯌꯥ ꯉꯥꯡꯗꯨꯅ ꯂꯥꯛꯄꯅ ꯅꯁꯥꯒꯤ ꯅꯔꯥꯜꯅ ꯄꯣꯠꯂꯨꯝ ꯑꯣꯏꯗꯨꯅ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦꯗꯣ." ꯃꯅꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯃꯈꯥ ꯇꯥꯔꯛꯏ, "ꯆꯠꯈ꯭ꯔꯣ, ꯏꯅꯥꯛꯇ ꯂꯥꯛꯂꯅꯣ, ꯂꯧꯅꯝꯇꯅ ꯌꯣꯝꯂꯕ ꯅꯪꯒꯤ ꯃꯥꯏꯊꯣꯡ, ꯅꯝꯊꯥꯛꯇꯅ ꯊꯜꯂꯕ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯏꯐꯝꯗ ꯇꯥꯍꯜꯂꯅꯣ, ꯏꯐꯝꯗꯩ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ꯫ ꯅꯪꯗꯤ ꯑꯣꯛꯇꯕꯤꯅꯦ ꯑꯣꯛꯇꯕꯤ, ꯅꯪꯗꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯍꯤꯡꯆꯥꯕꯤꯅꯦ ꯍꯤꯡꯆꯥꯕꯤ." ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯝꯕ ꯒ꯭ꯂꯥꯁ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯊꯣꯝꯂꯝꯃꯤ꯫ ꯏꯃꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯗꯨꯗ ꯃꯅꯤꯒꯤ ꯃꯃꯥ ꯕꯕꯥ ꯑꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯅꯤꯒꯤ ꯀꯥ ꯑꯗꯨ ꯃꯤꯡꯁꯦꯜ ꯃꯆꯦꯠꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ꯫ ꯃꯅꯤꯒꯤ ꯕꯕꯥꯅ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯊꯔꯛꯏ꯫ "ꯃꯅꯤ, ꯕꯕꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯑꯩ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ." ꯃꯅꯤꯒꯤ ꯃꯄꯥꯗꯨ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯆꯥꯁꯤꯗꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯗꯨꯛ ꯋꯥꯍꯟꯖꯔꯤꯕꯗꯨꯕꯣ?" ꯃꯅꯤ ꯈꯣꯟꯖꯦꯜ ꯁꯣꯟꯊꯔꯞ ꯇꯧꯗꯨꯅ, "ꯕꯕꯥ, ꯏꯐꯝꯗ ꯃꯥꯅ ꯅꯝꯊꯥꯛꯁꯤ ꯀꯔꯤꯒꯤꯗꯃꯛ ꯇꯧꯔꯝꯂꯤꯕꯅꯣ? ꯑꯩꯒꯤ ꯏꯔꯥꯜꯁꯤ ꯀꯔꯤꯅꯣ? ꯍꯥꯏꯌꯨ ꯕꯕꯥ, ꯑꯩ ꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯔꯤ ꯇꯧꯈꯤꯕ ꯌꯥꯎꯕꯒꯦ?" ꯃꯅꯤꯒꯤ ꯕꯕꯥꯗꯨ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯅꯤ, ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯂꯩꯈꯤꯒꯗꯕꯅꯣ? ꯑꯍꯜ ꯑꯣꯏꯔꯕ ꯅꯪꯒꯤ ꯃꯃꯥ ꯕꯕꯥ ꯅꯪꯒꯤ ꯅꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯅꯪ ꯃꯥꯕꯨ ꯀꯥꯎꯅꯕ ꯍꯣꯠꯅꯔꯣ ꯏꯕꯨꯡꯉꯣ꯫ ꯅꯪ ꯑꯩꯈꯣꯏꯒꯤ ꯀꯔꯤꯃꯇ ꯈꯟꯗ꯭ꯔꯕꯔꯣ?" ꯃꯅꯤ ꯃꯃꯥꯗꯨ ꯁꯨꯝꯖꯤꯠ ꯁꯤꯠꯇꯨꯅ ꯑꯀꯥꯏꯕ ꯂꯤꯛꯂꯤꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯈꯣꯝꯒꯠꯂꯒ ꯃꯄꯥꯟꯗ ꯂꯪꯊꯣꯛꯂꯨꯔꯒ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯇꯦꯕꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯂꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯅꯤꯗ ꯄꯤꯔꯝꯃꯤ꯫ ꯃꯅꯤ ꯒꯨꯂꯤꯗꯨ ꯃꯃꯥꯗꯩ ꯂꯧꯗꯨꯅ ꯏꯁꯤꯡ ꯈꯔꯒ ꯌꯣꯠꯁꯤꯜꯂꯤ꯫ ꯃꯅꯤꯒꯤ ꯃꯃꯥꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ, ꯏꯃꯥ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦꯀꯣ." ꯃꯅꯤ "ꯍꯣꯏ ꯏꯃꯥ" ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯇꯞꯅ ꯇꯞꯅ ꯍꯤꯞꯊꯩ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯈ꯭ꯔꯦ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯍꯨꯏ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅ ꯑꯍꯤꯡ ꯑꯗꯨ ꯅꯤꯜꯂꯤ꯫ ꯌꯣꯠꯄꯤ ꯀꯣꯝꯂꯕ ꯖꯤꯡꯒ ꯑꯗꯨ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯒꯤ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯜ ꯐꯅ ꯍꯧꯅ ꯇꯥꯔꯤ꯫ ꯂꯤꯟꯅ ꯍꯉꯣꯏ ꯆꯤꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯔꯤ꯫ ꯌꯦꯅꯈꯥꯗ ꯀꯅꯥꯅꯣꯃ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃꯅ ꯑꯥꯁꯥꯕꯨ ꯃꯤꯀꯞ ꯊꯣꯛꯍꯜꯂꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯉꯣꯟꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯅꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯥꯁꯥ ꯃꯄꯥꯗꯨ ꯍꯧꯗꯣꯛꯀꯗꯕꯁꯨ ꯃꯄꯥꯕꯨ ꯇꯥꯅꯕ ꯀꯧꯕꯒꯤ ꯄꯥꯡꯒꯜ ꯃꯉꯣꯟꯗ ꯂꯩꯇ꯭ꯔꯦ꯫ ꯐꯩꯖꯨꯞꯇꯨꯅ ꯃꯀꯣꯛ ꯑꯗꯨ ꯀꯨꯞꯁꯤꯜꯂꯒ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥꯡꯒꯗ ꯀꯅꯥꯅꯣꯃ ꯎꯞꯄꯒ ꯁꯤꯠꯇꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯂꯦ꯫ ꯃꯥꯒꯤ ꯇꯨꯝꯂꯤꯕ ꯐꯃꯨꯡꯗꯨꯒꯤ ꯍꯦꯛ ꯃꯊꯛꯀꯤ ꯖꯤꯡꯒꯗ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯄꯣꯠ ꯑꯃ ꯊꯤꯟꯊꯔꯛꯄꯒꯨꯝ ꯃꯈꯣꯜ ꯌꯥꯝꯅ ꯍꯧꯅ ꯒ꯭ꯔꯣꯡ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯑꯀꯣꯏꯕꯗꯨ ꯑꯃꯨꯛ ꯆꯦꯛꯃꯨꯛ ꯂꯥꯎꯈꯤꯗ꯭ꯔꯦ꯫ ꯑꯥꯁꯥ ꯇꯞꯅ ꯐꯩꯖꯨꯞꯇꯨ ꯈꯖꯤꯛꯇꯪ ꯆꯤꯡꯊꯩ, ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯇꯞꯅ ꯇꯞꯅ ꯄꯥꯡꯊꯣꯛꯂꯛꯏ꯫ ꯑꯁꯪ ꯃꯅꯥ ꯏꯐꯥ ꯐꯥꯕ, ꯏꯐꯨꯜ ꯋꯥꯏꯐꯨꯜ ꯆꯨꯕ,
ꯆꯔꯨꯒꯤ ꯃꯇꯦꯛ ꯃꯀꯨꯝꯅ ꯃꯁꯝꯗ ꯀꯣꯌꯦꯠ ꯌꯦꯠꯂꯕꯤ, ꯃꯃꯤꯠ ꯏꯔꯥꯎ ꯂꯥꯎꯕꯤ, ꯑꯃꯨꯕ ꯈꯥꯂꯤ ꯆꯨꯔꯕ, ꯐꯤꯕꯝ ꯐꯠꯇ꯭ꯔꯕ ꯑꯉꯧꯕ ꯐꯅꯦꯛꯇꯨꯅ ꯃꯊꯛ ꯆꯤꯡꯈꯠꯂꯒ ꯁꯦꯠꯄꯣꯏ ꯏꯟꯕꯣꯏ ꯇꯧꯕꯤ, ꯈꯨꯖꯤꯟꯅ ꯈꯣꯠꯇꯠꯈꯤꯕꯒꯤ ꯀꯥꯗꯨꯅ ꯂꯩꯔꯕ ꯐꯨꯋꯥꯎ ꯋꯥꯎꯔꯕ ꯁꯛꯇꯝ, ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯕ ꯃꯌꯥꯗꯨ ꯀꯥꯊꯣꯛꯇꯨꯅ, ꯃꯩꯅ ꯆꯥꯛꯈꯤꯕꯒꯤ ꯀꯥꯊꯦꯛꯂꯕ ꯃꯈꯨꯠꯇꯨꯅ, ꯑꯁꯥ ꯃꯃꯤꯠ ꯍꯦꯛ ꯄꯥꯡꯊꯣꯔꯛꯄꯗ ꯑꯁꯥꯒꯤ ꯊꯕꯥꯛꯇꯨꯗ ꯐꯝꯂꯒ ꯃꯈꯧꯔꯤ ꯆꯔꯝ ꯃꯗꯨꯗ ꯅꯝꯂꯛꯏ꯫ ꯑꯁꯥ ꯄꯥꯈꯠꯅ ꯃꯃꯤꯠ ꯃꯅꯥ ꯎꯏꯁꯤꯟꯗꯨꯅ ꯀꯟꯅ ꯂꯥꯎꯏ꯫ ꯐꯤꯕꯝ ꯆꯥꯗ꯭ꯔ ꯅꯨꯄꯤꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤ꯫ ꯊꯣꯡꯗꯨ ꯘꯥꯝ ꯂꯥꯎꯅ ꯃꯊꯟꯇ ꯍꯥꯡꯗꯣꯛꯆꯔꯛꯏ꯫ ꯑꯁꯥ ꯐꯃꯨꯡꯗꯨꯗꯩ ꯀꯨꯝꯊꯗꯨꯅ ꯆꯦꯟꯒꯦ ꯍꯥꯏꯅ ꯇꯧꯏ꯫ ꯑꯁꯥꯅ ꯐꯃꯨꯡꯗꯨꯗꯩ ꯁꯠ ꯍꯦꯛ ꯀꯨꯝꯊꯔꯛꯄꯗ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯗ ꯃꯥꯒꯤ ꯐꯃꯨꯡꯒ ꯀꯣꯟꯅꯅ ꯃꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯥ ꯉꯝꯖꯕꯤ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ "ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ" ꯍꯥꯏꯅ ꯎꯃꯪꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯝꯗꯦ꯫ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯍꯜꯂꯛꯄꯒꯨꯝ ꯐꯥꯎꯏ꯫ ꯑꯁꯥ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯁꯨ ꯃꯇꯨꯡꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯅꯥꯍꯦꯕ ꯑꯃꯗꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯍꯣꯜꯗꯅ ꯊꯜꯂꯝꯃꯤ꯫ ꯑꯁꯥ ꯋꯥꯕꯅ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯥ ꯎꯈꯣꯡ ꯑꯃꯗ ꯕꯨꯝ ꯂꯥꯎꯅ ꯇꯨꯊꯔꯛꯏ꯫ ꯃꯍꯥꯛ ꯎ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯅꯨꯡꯁꯤꯠꯇꯨꯅ ꯀꯟꯃꯟꯕꯅ ꯃꯃꯤꯠ ꯄꯥꯡꯕ ꯐꯥꯎ ꯉꯝꯂꯝꯗꯦ꯫ ꯌꯥꯝꯅ ꯂꯥꯞꯅ ꯈꯣꯟꯖꯦꯜ ꯑꯃ ꯇꯞꯅ ꯇꯥꯔꯛꯏ꯫ "ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ, ꯗꯥ ꯗꯥꯅꯤꯌꯦꯜ, ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯣ, ꯑꯔꯦꯝꯕꯗ ꯂꯩꯃꯟ ꯆꯜꯍꯟꯕꯤꯒꯅꯨ" ꯑꯁꯥꯅ ꯐꯝꯂꯤꯕ ꯎ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗꯩ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯂꯩꯃꯥꯏꯗ ꯑꯁꯥꯕꯨ ꯈꯪꯆꯤꯡ ꯆꯤꯡꯈꯤꯔꯝꯃꯤ꯫ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯄꯥꯅ ꯅꯨꯃꯤꯠ ꯈꯣꯏꯔꯝꯕꯒꯤ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯃꯆꯥꯅꯨꯄꯤ ꯊꯣꯡꯒꯥꯜꯗ ꯍꯧꯔꯤꯕ ꯖꯥꯝ ꯄꯥꯝꯕꯤ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯈꯤ꯫ ꯃꯄꯥꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯒꯤ ꯃꯈꯣꯡꯗꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯌꯨꯝꯊꯪꯅꯕꯁꯤꯡ ꯃꯈꯣꯜ ꯇꯥꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡꯗꯨꯗ ꯆꯦꯟꯁꯤꯟꯅꯔꯛꯂꯤꯕ ꯃꯤꯁꯤꯡꯗꯨ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯂꯥꯞꯇꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯥꯝ ꯃꯈꯣꯡꯗꯨꯗ ꯁꯨꯝꯖꯤꯠ ꯃꯆꯩ ꯃꯌꯥꯝꯅ ꯌꯥꯡꯀꯣꯛ ꯑꯃꯒꯤ ꯑꯀꯣꯏꯕꯗ ꯌꯨꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯌꯥꯡꯀꯣꯛ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯀ꯭ꯋꯥ ꯃꯅꯥ ꯃꯔꯨ ꯑꯃ, ꯗꯨꯛ ꯆꯥꯛꯈꯤꯕ 3, ꯀꯦꯟꯗꯜ 5 ꯑꯃꯗꯤ ꯏ ꯇꯩꯕ, ꯃꯩꯅ ꯈꯔ ꯆꯥꯛꯈ꯭ꯔꯕ ꯂꯨꯍꯣꯡꯕꯒꯤ ꯄꯣꯠꯂꯣꯏ ꯐꯖꯅ ꯁꯦꯠꯂꯕꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯈꯤ꯫ ꯃꯌꯥꯝꯗꯨ ꯆꯪꯁꯤꯜꯂꯛꯄ ꯀꯤꯅꯔꯦ, ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕꯗꯗꯤ ꯑꯁꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯊꯔꯦ ꯑꯃꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯌꯦꯡꯍꯟꯈꯤ꯫ ꯈꯨꯜꯗꯨꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪ ꯍꯩꯔꯕ ꯃꯃꯤꯡ ꯆꯠꯂꯤꯕ ꯑꯣꯖꯥ ꯃꯥꯏꯕ ꯕꯥꯕꯨ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯁꯨꯝꯖꯤꯠ, ꯌꯥꯡꯀꯣꯛ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡꯗꯨ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯃꯥꯏꯕ ꯕꯥꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯤꯕ ꯄꯣꯠꯂꯣꯏꯕ ꯌꯥꯎꯒꯗꯕ ꯐꯥꯎ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯤꯅꯔꯦ꯫ ꯑꯗꯨꯅ ꯈꯨꯜꯗꯨꯒꯤ ꯑꯍꯜ 7-9 ꯈꯛꯇꯅ ꯃꯥꯏꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯌꯨꯡꯕꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯄꯣꯠꯂꯣꯏꯔꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜꯁꯨ ꯅꯨꯃꯤꯗꯥꯡ ꯍꯥꯡꯈꯤꯗ꯭ꯔꯦ꯫ ꯆꯧꯀꯤꯗꯥꯔ, ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁ ꯃꯈꯣꯏꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯤꯌꯥꯝ ꯄꯨꯝꯕꯗ ꯆꯤꯟꯍꯥꯏ ꯋꯥꯔꯤ ꯑꯣꯏꯅ ꯃꯊꯪ ꯃꯊꯪ ꯂꯤꯔꯛꯄꯅ ꯈꯨꯜꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯃꯅꯥꯗ ꯌꯧꯔꯛꯈꯤ꯫ ꯃꯁꯤꯗꯩ ꯅꯨꯃꯤꯗꯥꯡꯗ ꯐꯣꯟ ꯐꯥꯎꯕ ꯄꯥꯏꯈꯠꯀꯗꯕ ꯀꯤꯅꯈꯤ꯫ ꯑꯉꯥꯡ ꯅꯨꯄꯤꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯁꯨ ꯂꯝꯄꯥꯛꯇꯒ ꯁꯥꯟꯅꯕ ꯊꯣꯛꯍꯜꯂꯝꯗꯦ꯫ ꯇꯨꯝꯕꯁꯨ 1-2 ꯍꯧꯅꯔꯒ ꯇꯨꯝꯃꯤꯟꯅꯔꯝꯃꯤ꯫ ꯑꯍꯜ ꯐꯥꯎ ꯃꯊꯟꯇ ꯇꯨꯝꯕ ꯀꯤꯔꯝꯃꯤ꯫ ꯑꯉꯛꯄꯅ ꯊꯜꯂꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤ ꯀꯔꯝꯅ ꯀꯔꯤꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅ ꯅꯣꯡꯃꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥꯔꯤ ꯑꯣꯏꯗꯨꯅ ꯂꯩꯈꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯂꯤꯟꯊꯣꯏꯅ ꯚꯨꯠ ꯂꯣꯟꯗꯨꯅ ꯃꯥꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯈꯨꯜꯁꯤꯗꯩ ꯇꯥꯟꯊꯣꯛꯈꯤꯕꯩ ꯈꯨꯜꯁꯤꯗ ꯂꯃꯟ ꯁꯤꯡꯂꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯂꯤꯟꯊꯣꯏꯗ ꯆꯪꯂꯝꯕ ꯚꯨꯠꯇꯨ ꯑꯁꯥ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯍꯧꯕꯒꯤ ꯇꯧꯔꯤꯅꯤ ꯍꯥꯏ꯫ ꯃꯥꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯥꯖꯕ ꯂꯩꯖꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯁꯤꯒ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯃꯁꯤ ꯄꯨꯝꯕ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯔꯒ ꯁꯥꯟꯅꯕ ꯂꯣꯏꯁꯤꯟꯕ ꯍꯩꯇꯕꯗꯒꯤ ꯁꯣꯏꯕꯗꯒꯤ ꯊꯣꯛꯄ ꯑꯣꯏꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯅꯕ ꯌꯥꯎꯔꯝꯃꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ
ꯇꯁꯦꯡꯕꯗꯨ ꯁꯤꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥ ꯑꯃꯠꯇ ꯈꯪꯕ ꯉꯝꯂꯝꯗꯦ꯫